ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯑꯁꯤ ꯍꯦꯛ ꯄꯥꯡꯊꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯒꯤ ꯃꯉꯥꯜ ꯍꯥꯏꯕꯗꯤ ꯂꯥꯏꯠ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯤꯠꯀꯤ ꯔꯦꯇꯤꯅꯥ ꯑꯁꯤꯗ ꯌꯩꯕ ꯃꯇꯝꯗ ꯐꯣꯇꯣ ꯔꯤꯁꯦꯞꯇꯔꯁ ꯍꯥꯏꯔꯤꯕ ꯁꯦꯜ ꯑꯁꯤꯅ ꯂꯥꯏꯠ ꯑꯗꯨ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜ ꯁꯤꯒꯅꯦꯜꯗ ꯑꯣꯟꯊꯣꯛꯂꯒ ꯃꯗꯨ ꯑꯃꯨꯛ ꯕ꯭ꯔꯦꯟꯗ ꯌꯧꯍꯜꯂꯛꯂꯒ ꯁꯤꯒꯅꯦꯜ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯄꯣꯠꯁꯛꯀꯤ ꯁꯛꯇꯝ ꯑꯁꯤꯗ ꯑꯣꯏꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯅ ꯇꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯑꯅꯤꯃꯛ ꯂꯣꯏꯅ ꯎꯏꯁꯤꯜꯂꯤꯕꯅꯤ꯫ ꯃꯤꯠ ꯑꯅꯤꯃꯛ ꯂꯣꯏꯅ ꯎꯏꯁꯤꯜꯂꯒ ꯀꯝꯗꯧꯅ ꯑꯩꯈꯣꯏꯅ ꯇꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯃꯪꯂꯒ ꯑꯁꯦꯡꯕꯒ ꯆꯞ ꯃꯥꯟꯅꯕ ꯁꯛꯇꯝ ꯀꯌꯥ ꯎꯕ ꯐꯪꯂꯤꯕꯅꯣ? ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏꯅ ꯃꯤꯠ ꯑꯅꯤꯃꯛ ꯎꯏꯁꯤꯜꯂꯒ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯎꯕ ꯐꯪꯂꯤꯕ ꯁꯛꯇꯝꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯀꯝꯗꯧꯅ ꯎꯔꯛꯂꯤꯕꯖꯥꯠꯅꯣ? ꯋꯥꯐꯝ ꯑꯁꯤ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯊꯥꯖꯕꯗꯤ ꯋꯥꯠꯀꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯠꯁꯤ ꯑꯅꯤꯈꯛꯇ ꯅꯠꯇꯦ ꯌꯥꯎꯔꯤꯕꯁꯤ꯫ ꯑꯩꯈꯣꯏꯅ ꯃꯄꯥꯟꯊꯣꯡꯗ ꯎꯕ ꯐꯪꯗꯕ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯍꯨꯝꯁꯨꯕ ꯃꯤꯠ ꯑꯃꯁꯨ ꯌꯥꯎꯔꯤ, ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯥꯔꯗ ꯑꯥꯏ ꯅꯠꯇ꯭ꯔꯒ ꯃꯥꯏꯟꯁ ꯑꯥꯏ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯤꯠ ꯑꯍꯨꯝꯁꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯑꯇꯣꯞꯄ ꯃꯤꯠ ꯑꯃꯒ ꯍꯦꯛꯇ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ So once your third eye opens, it is not that this is going to split and open up. Your perception has risen beyond the physical. You have started seeing that which is beyond the physical. ꯃꯁꯤꯒꯤ ꯊꯥꯔꯗ ꯑꯥꯏ ꯑꯁꯤꯒꯤ ꯃꯔꯝꯗ ꯊꯥꯏꯅꯒꯤ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯉꯁꯤꯁꯨ ꯃꯁꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯊꯥꯖꯅꯔꯤ꯫ ꯊꯥꯔꯗ ꯑꯥꯏ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯤꯟꯗꯨꯏꯖꯝ, ꯕꯨꯙꯤꯖꯝ, ꯇꯥओꯏꯖꯝ ꯑꯃꯗꯤ ꯑꯇꯩ ꯑꯦꯟꯁꯤꯌꯟ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯒꯤ ꯃꯇꯝꯗ ꯃꯁꯤ ꯑꯁꯦꯡꯕ ꯂꯩꯔꯝꯕꯒꯤ ꯈꯨꯗꯝ ꯀꯌꯥ ꯐꯪꯈꯤ꯫ ꯑꯗꯨꯒ ꯁꯥꯏꯟꯇꯤꯐꯤꯀꯦꯜꯂꯤ ꯊꯥꯔꯗ ꯑꯥꯏ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯏꯗ ꯌꯥꯎꯔꯤꯕ ꯄꯥꯏꯅꯦꯜ ꯒ꯭ꯂꯥꯟ ꯑꯁꯤꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯄꯥꯏꯅꯦꯜ ꯒ꯭ꯂꯥꯟ ꯑꯁꯤ ꯄꯥꯏꯟ ꯀꯣꯟꯒꯤ ꯁꯦꯞ ꯑꯣꯏꯕ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯁꯤ ꯔꯤꯂꯦꯛꯁ ꯇꯧꯅꯕ ꯃꯦꯂꯥꯇꯣꯅꯤꯟ ꯄꯨꯊꯣꯛꯂꯤꯕ ꯒ꯭ꯂꯦꯟ ꯑꯃꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯃꯁꯤ DMT ꯍꯥꯏꯕꯗꯤ ꯗꯥꯏꯃꯦꯊꯥꯏꯜ ꯇ꯭ꯔꯤꯞꯇꯥꯃꯥꯏꯟ ꯑꯁꯤ ꯄꯨꯊꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤ ꯗ꯭ꯔꯤꯝ ꯁ꯭ꯇꯦꯠ ꯍꯥꯏꯕꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯍꯟꯕ ꯉꯝꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ DMT ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯁꯛꯇꯝ ꯀꯌꯥ ꯎꯍꯟꯕ ꯉꯝꯃꯤ꯫ ꯑꯁꯨꯝꯅꯅꯤ ꯑꯩꯈꯣꯏꯅ ꯇꯨꯝꯕ ꯃꯇꯝꯗ ꯃꯪꯂꯤꯕꯁꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯦꯗꯤꯇꯦꯁꯟ ꯇꯧꯗꯨꯅ ꯊꯥꯔꯗ ꯑꯥꯏ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤ ꯇꯣꯞ ꯇꯣꯞꯄ ꯗ꯭ꯔꯤꯝ ꯁ꯭ꯇꯦꯠ ꯑꯃꯗ ꯂꯩꯍꯟꯗꯨꯅ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯂꯣꯏꯗꯕ ꯏꯟꯅꯔ ꯔꯤꯌꯜꯝꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯀꯌꯥ ꯑꯁꯤꯗꯒꯤ ꯐꯪꯕ ꯉꯝꯂꯤꯕꯅꯤ꯫ ꯍꯤꯟꯗꯨ ꯃꯤꯊꯣꯂꯣꯖꯤꯒꯤ ꯃꯇꯨꯡꯏꯟꯅ ꯊꯥꯔꯗ ꯑꯥꯏ ꯑꯁꯤ ꯇꯔꯨꯛ ꯁꯨꯕ ꯆꯀ꯭ꯔꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ, ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯉꯝꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯥꯝꯅ ꯍꯦꯟꯒꯠꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯕꯨꯙꯤꯖꯝꯗ ꯊꯥꯔꯗ ꯑꯥꯏ ꯑꯁꯤ ꯂꯥꯏꯕꯛꯀꯤ ꯃꯌꯥꯏꯋꯥꯏꯗ ꯌꯥꯎꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ, ꯑꯗꯨꯒ ꯃꯁꯤ ꯑꯥꯏ ꯑꯣꯐ ꯋꯤꯁꯗꯝ ꯍꯥꯏꯅ ꯈꯪꯅꯩ꯫ ꯇꯥओꯏꯖꯝꯗ ꯊꯥꯔꯗ ꯑꯥꯏ ꯑꯁꯤ ꯃꯤꯠ ꯑꯅꯤꯒꯤ ꯃꯌꯥꯏꯗ ꯌꯥꯎꯕ ꯑꯗꯨꯒ ꯁꯨꯝꯅꯒꯤ ꯃꯇꯝ ꯆꯪꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯈꯛ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯑꯣꯔꯒꯥꯟ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ, ꯑꯗꯨꯒ ꯃꯁꯤ ꯇꯥओꯏꯖꯝꯗ ꯃꯥꯏꯟꯁ ꯑꯥꯏ ꯍꯥꯏꯅ ꯈꯪꯅꯩ꯫ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯊꯥꯏꯅꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯈꯨꯗꯤꯡꯗ ꯄꯥꯏꯅꯦꯜ ꯒ꯭ꯂꯥꯟ ꯅꯠꯇ꯭ꯔꯒ ꯊꯥꯔꯗ ꯑꯥꯏꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯌꯥꯎꯔꯝꯃꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯉꯁꯤ ꯃꯇꯝ ꯑꯗꯨꯗ ꯌꯦꯛꯂꯝꯕ ꯁꯛꯇꯝ ꯀꯌꯥꯗ ꯎꯕ ꯐꯪꯂꯤꯕꯁꯤꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯔꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯒꯤ ꯃꯅꯨꯡꯗ ꯆꯜꯂꯤꯕ ꯑꯦꯟꯁꯤꯌꯟ ꯁꯃꯦꯔꯤꯌꯟꯁꯀꯤ ꯃꯇꯝꯗ ꯄꯥꯏꯅꯦꯜ ꯒ꯭ꯂꯥꯟꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯒꯤ ꯁꯛꯇꯝ ꯀꯌꯥꯗ ꯄꯥꯏꯟ ꯀꯣꯟꯒꯤ ꯁꯦꯞ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃ ꯄꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯤ꯫ ꯑꯗꯨꯒ ꯑꯦꯟꯁꯤꯌꯟ ꯏꯖꯤꯞꯀꯤ ꯃꯇꯝꯗꯁꯨ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯁꯛꯇꯝ ꯑꯥꯏ ꯑꯣꯐ ꯍꯣꯔꯁ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯕ꯭ꯔꯦꯟꯒꯤ ꯃꯌꯥꯏꯒꯤ ꯁꯛꯇꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯄꯥꯏꯅꯦꯜ ꯒ꯭ꯂꯥꯟꯒ ꯆꯞ ꯃꯥꯟꯅꯩ꯫ ꯊꯥꯏꯅꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯀꯌꯥꯗ ꯃꯤꯠ ꯑꯍꯨꯝ ꯁꯨꯕꯒꯤ ꯁꯛꯇꯝ ꯀꯌꯥ ꯂꯩꯔꯝꯂꯤꯕꯁꯤ ꯃꯔꯝ ꯂꯩꯇꯅ ꯍꯦꯛꯇ ꯍꯥꯞꯂꯝꯕꯗꯤ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯪꯅꯤꯡꯂꯤꯕ ꯋꯥꯍꯪꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯊꯥꯔꯗ ꯑꯥꯏ ꯑꯁꯤ ꯌꯥꯎꯕ꯭ꯔꯥ? ꯃꯁꯤ ꯀꯝꯗꯧꯅ ꯁꯤꯖꯤꯟꯅꯒꯅꯤ ꯑꯃꯗꯤ ꯃꯁꯤ ꯁꯤꯖꯤꯟꯅꯕꯒꯤ ꯀꯥꯟꯅꯕꯁꯤꯅ ꯀꯔꯤꯅꯣ? ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯊꯥꯔꯗ ꯑꯥꯏ ꯑꯁꯤ ꯂꯣꯏꯅ ꯌꯥꯎꯏ, ꯍꯥꯏꯕꯗꯤ ꯄꯥꯏꯅꯦꯜ ꯒ꯭ꯂꯥꯟ ꯂꯣꯏꯅ ꯌꯥꯎꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯝꯗꯧꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯔꯒꯗꯤ ꯃꯇꯝ ꯀꯨꯏꯅ ꯆꯥꯡ ナꯏꯅ ꯃꯦꯗꯤꯇꯦꯁꯟ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯒꯤ ꯁꯪꯁꯥꯔ ꯑꯁꯤꯒꯤ ꯃꯔꯝꯗ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯂꯕ ꯀꯥꯟꯗ ꯊꯥꯔꯗ ꯑꯥꯏ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯤꯑꯣꯏꯕ ꯑꯃꯗ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯍꯥꯞꯄꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯁꯤꯡꯕꯒꯤ ꯆꯥꯡꯁꯨ ꯌꯥꯝꯅ ꯋꯥꯡꯈꯠꯍꯜꯂꯤ꯫ ꯃꯁꯤꯅ ꯃꯤꯌꯥꯝꯅ ꯎꯕ ꯉꯝꯗꯕ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯒꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗꯕ ꯀꯌꯥꯁꯨ ꯈꯪꯍꯟꯕ ꯉꯝꯂꯤꯕꯅꯤ꯫ So Shiva opens his third eye and either everything burns up or he sees everything clearly. So third eye is not a physical thing. It is just that if your energies reach a certain peak within you, you have a new clarity of vision of life. You see everything from a completely different dimension. So you start seeing things, it's an inner eye we say. We can say you can turn it inward or outward, whichever way you turn it.
So these eyes are only outward. You can't roll your eyeballs inward and see what's within you, isn't it? So third eye is both ways. If you want, you can turn it inward or you can turn it outward. Whichever way, you are seeing life beyond the normal limitations of your perception. wafamsing asi kanaguma kharadi soidana thajadaba yaugani dubu masi yamnasu chamamnariba masi sapchana asengmani haina phongdoktriba yamna chamamnariba wafam amani. Third eye si neuroscientist ayamanadi masi asengmani achummani haina phongdokli dubu khara amana mumasi asengmanate hairi. Adubu yamna ngaglibasi mid animak ushilaga tumma matam asida karamba midna aikoise aikoigi mang asida saktam kya uhanma ngamlibano haibasni. Universe miyoibige haksang prithivida leriba khudimak kupna yengsiluba matamda angakpagi angakpa ngaktani.